Tomba chawba kauba mamanaba ani khak lerami moibani gi school su chap manai adukai di class su chap manai matangi hapta da angang punamak masa masagi project singdo loisannaba hanoko kari confusion natraga question leiradi kasta discuss tawnaba hono adugai di project khuding student ani khak yaugani masa masagi partner do masana khallu Monday da exhibition niko yang na loisannaba hono lunch matamda Tomba project ki khaluraga akhoi bani ising na chen ma gari sem siro adudi yamna difficult ni he sem da kok sani nang kok sa bai mathau ta de internet ta adugi maram da loina phangani download toraga yenga sem asina lunch break loiraga moibani class ta hanjalak pada Chauba aina urisa nang su ubro adai telephone booth dumai to bas kani pot no ne khangde ne marung changa jengu sila adugai di moibani time machine gi marung da change marung de time machine do ubada moi de ingak nge tombana time machine gi button myam sing do me na yenge undhangda pass ki button do me lubadagi moibani pasta han khare Chauba karamba matam nusibu pambi ujao sing se ubada mama nge gi jangli sing na le matam do manjale kanano to rishibu miro alien ro sibu hey noibani kari lamdagi no asiga kedobe la ino noibani atopa grahadagi lagpa alien dora matam leiringi da asiga yang na han ko noibani jungle sida hutik mafam khudik mai bang chak le rabani akoi swaida mai chak na mi miyam shina rabani jungle gi adivasi singna noibani ukhodi hacha gi jani kaino haidi noibani di atopa grahadagi lagpa alien ni adugai di swaida leiriba adivasi singsina jungle da mai cha ise atopa grahadagi lagpa alien singna tori mi khandoini chauba ai khanjabada time machine duna akhoi bani janglina leramba matam duga puna la amane chelo sigal yam koi lai ya ponte anda mukti time machine duna moibani Egypt ki matam na puna la hoi kana laige ne huramba change ne tomba kiru nuko afaba ningho su oram bajai kai khangi tuten khamun do oram bajai kai khangi ningho duna harau duna sana nupa piradi tesa oige oisunu mong changasi chen mei wa do ko na yingsi chauba ai diki bana loire ai na class 7 gi history book ta pare sina Egypt ki ningho si yamna phatte haina yamna strict punishment pi haina aduna yaradi matam leiring da chelau rasi tumi leyo he miki thi noibani karamba lamdagi lakpano ha karamba ningthogi na chanu pasing no noibani sir akhoi bani siga lake haina la inate soi khina to bani khang to banate akhoi bani mi hat ke la inate achamba mi sing ne ko sidhani akhoi fare noibani na hairi do thajarage nupa macha ani se khara potha lo yamna alapa lamdagi lakpa mali waramani noibani lemna layo ko natradi khangedana pat kathakni yes sir akhoi bani lemna leini kisum aso era to roi chinta to nu asi mafam siga yam kuinya leya ponte ningthau se khara mongcha da mi mali hoini tomba nang haido chumine ningthau sidi khara mongcha da mi di mali hujing halasi la o
Chào Aku future dah lah amane. Gari ka sa pai chatli ne. Hoi ne, nang hai tu chummi ne. Adugai di future ki mi sing se. Oxygen se mek manang ganda janjan laga. Mana ton na masuk upsal laga. Ke dauri no khang de ne. Khang drebo. Future da corona dagi ahen ba ana ba ama thokla jara. Khang drebo. Tomba, ai ising khorang na loi ni. Ising ki dukan do hanan thirusi. Moi bani okha koina ising do thina leire. Thira su phangdre. Excuse me sir. Nangi dukan da ising phanggadro. Ai ising khorang na loi re. Kari haiba. Ising gi botol bu siga phanggadro mandro. Tudu adagi mose sumam ta hanoi. Nangi ising hai do duga phangwam mai yai. Kari haiba. Ising bu showroom da phangnabra ne. Koini showroom da phangdra di kai ri phangdro. Yutar amada ising ma pido ngudro. Kaino haisibu. Swai gi mising se ising ga thaktra jara. Dukan wala duna police tuga moi bani maramda haidok khare. Masi ani se phao he thunna pass tagi lakpa mi mali he. पास की मी सिंचना पृथ्वी से लोने सर्वनाश सारे थकने बगी इशिंग मोइन लोइन लोशन करे पांबी ग लोइन कथक तना पृथ्वी से लोइन कंगे गाड़ी की मेखु मयाम सिना हवा नुंक्षित से शोर होन बगा याखिदरे तुम्बा अखोय बानी से यांग हालसिलाओ नत्रदि फ्यूचर की मी सिंचना अखोय हाफक तारे Matung mana time machine ka amta tongjaroi. Ai sio mu han tongjaroi. Tomba, ising na chema gari gi project to osi atopa khalo. Chawba, nang haide chumi. Haji kan gi ising mang tak pa orise. Kari kamai to no thingada ba adugi wakhan khande jade. Hoine, water conservation gi project to bana phare. Ado akhoi hana masa gi habit hana onthok yade. Hoine chawba. अखोई हैबिट से हां ओंदोक त यादे बा दुगैदी आई कई खली एनजीओ का हाइने लगने पामी म्याम थाना बा होना चाहिए ना फ्यूचर की खंदे यादे बा नत्रदी पृथ्वी सिगा इसिंग पामी का लेत्रदी हिंगबा याम वानी है अदुगी मरम दा अखोई यांग न खंदे यादे अदुमाई तौना मोबाइल चंगदना वाटर कंजर्वेशन की प्रोजेक्ट तो सारे अदुगैदी क्लास तो फर्स्ट सुला ए अखोई स्कूल की छात्रा अनि खगना प्रोजेक्ट फजना साबगी फर्स्ट प्राइज हंगे मोइबानी की ममिंग तोम्बा एंड चाओबा दुगैदी सरकार नसु मोइबानी दा लिसिंग तरा पी बेगी हाइरी दुगैदी लैपटॉप अमसुंग दुगैदी स्कूटर अमसुंग पी बेगी हाइरी तोम्बा टाइम मशीन न तोंगमद्रदी अखोय बानी वाटर कंजर्वेशन की प्रोजेक्ट सारा मोइदबा होइने अदुगैदी प्राइस मैम सिंग सु फंगो मोइदबा